Manipur thokliba chahi ani helabe irang ase laksinanaba Manipur police amade security force singna chingnaba mafam singda thiba humba amade search operation gi saruk ama oida ngarang Bisnupur district ke Loktak police station na kunba Nepali basti Santipur dagi masing Yamlaba Khutsu Khutlai sing Fagatpa Ngamkhre hairi Police na Fagalakhraba Khutsu Khutlai sing gi manungda SLR rifle ama ahangba magazine ga konaba .303 gi rifle ama AK rifle gi ahangba magazine ani improvised mortar ani Baufeng handset nipan tear smoke grenade ahum stun grenade ama ILLUM para bomb ahum 12 board ki kapayariba maru taruk .303 gi kapayadraba maru ahum improvised mortar tripod ama grenade ama yauri amaromda Imphal district ke Sagolmang police station na konba kaibi haikak mapan lekai dagi aina thingkraba KCP PWG gi mioi ani police na Fagatpa Ngamkhre faraba mioi ani adudi Imphal district ki Komidok mayay lekai dagi Sangom Sungbam Musha Ahmad Alais Ibobi chahi nifu Komidok awang lekai dagi Muhammad Faruk Shah chahi kun mangani hairi Makhoi dagi police na Honda Dayo amaso Fagatpa Ngamkhre loinana Makhoi ani micham miyam dagi sel khaiba amadi extortion gamari leinamna Fagatpani hairi Nakalamarom district asigi Irilbung police station na konba kairau khunau dagi lo na thingkraba prepak ki mioi ahum Fagatpa Ngamkhre hairi police na faraba mioi ahum gi manung amadi Imphal West district ki Lamfel sana kaithal dagi Laistrom Visal Maitai Alais Vojo Alais Nongthon chahi kunnipani adubu mioi ani amadi juvenile ni haina police ki paunga makhatari